अहानबदे यमना मरुओइबा अपडेट खरा कोरोंगान मुखमंदगी लखचरके मितौतंबदी थुखरे अतोप लेबाक की सोशल मीडिया दी कैनुम भाइरल चटपा नत्रगना कैनुम तौबदा मतौ तमतौगी ngai leire aidi labubu haido kai kainu khalure kaisu leitaba potuda salak sanli lamgi sanna machi sangba heli haibagi kokse adum leiri haina mamang se 2024 gi November kunga manga gi ayukte lei makhungi 57 mountain division gi campus ta thabuk suriba el binot construction company की supervisor ओइदुना मथौ पांगथोकनबा संखिबदगी ngasi फावबा langlalang chin phangbu ngamduna leirikliba Assam gi Kasar district gi Gosaipur khullegi leisrum Kamal Babu sahi yankai ga taruk tekta kaiduna kusinnabiyo haiduna High Court of Manipur da mahakapukmina manaw nupa leisrum Brajabasina file torki writ petition criminal number 20 of 2024 gi wail the High Court na case asigi respondent singi marakta yauriba mari leinaba army ki authority yawno respondent pumna mangna thawduk adu ki matang ta marik sumba report pikhalak naba akan ba direction pikre criminal writ petition asing asi Chief Justice Somesh Kumar amasung Justice Anthem Bimol gi bench na makhata ba wail gi damakta ngasi lokhali court na matter asi lokhalakpada petitioner gi maikaida senior counsel KS Tarun Kumar na lepki aduga petitioner file torukliba wakat asi constitution ki article 226 na piba habeas corpus oina file torakpani haina court na nahuna na ningsing ki aduga leisram Kamal Babu na mafum khang kidabadu November 15 2024 dagini haidi court na matter asi lokalakpata state linga ki respondents ki mekaida deputy advocate general S Devendra na lep laga Union of India ki mekaida na senior PCG BR sir muna lep ki adum oina court ki mekedi ki pikhi banga siki wail ki order ki manung writ petition criminal asi case asi ki respondent direct matakta lokalakpani adum oina petition asina habeas corpus oirabani na mari leina authority na marak sumba report pikhalak pagaloina na army authority da so detail report pirak kadabani haike karigibu authority sing asina pikhatpam to marik sumba report sin pikhalak trabadi court na makoi bo haksin na lawgani haike loina na mari leina district deputy commissioner submit torok report adum amuk hanna reseal tawna ko na register busu direction piki aduga deputy advocate general dana petition asi habeas corpus oibani na mari lina authority dagi mathau tariba report sing pikhal hanna direction piki panbe aba writ petition as the respondent oiriba singi manipuri linga ki mohotsin chief secretary security advisor DGP 57 Mountain Division की GOC Commissioner Home Imphal West District Police की SPM असूंग Sekwai Police Station की Officer in Charge नि केस असी की वेल सथरपदा आर्मी की मैकेजिक मफम खंद्रिबा एल कमल बाबू की इमुंग चाना बथबुक अमा पीने बहोना के हाइबे की थासबा कोर्ट पिरक पदगी एल कमल बाबू की लोइना एल बेलारनी ना मार्च 2025 ता 57 माउंटेन डिवीजन की GOC दा आई बसेरोल अमा पिसिन करिगुंबा आर्मी की मैकेजिक कंपेंसनर अपॉइंटमेंट पीवी गदबु ओरबदी मंगोंद पीवी हाइजे के बनी आई बसेरोल असी फंगलब मतुंग दसु आर्मी की मैकेजिक अपॉइंटमेंट असी पीनबा मथौ ताबा तबुक सिंग लौकलगनी हाइना फोंगदोखिबा लैख्रबनी अदुम ओइनमक निमित खरनी की बमंगदा पाउसी असना थदु असी की मतंग द सेम के बजी असी की वांगलुइ मोइरांगतेम इबो पिसक का साना की वरी ददी आर्मी की मैकेदी की एल बेलारनी द कंपेंसनल अपॉइंटमेंट पिन ना प्रोग्रेस तौदुना दिमापुर दा लैबा मखोई की हेडक्वार्टर दा थाबददी अयाबा पिरक्रे अदुम बु अरोइबा लौना बगेदमक्ता सिलोंग दा लैबा हेडक्वार्टर दा अमुक थाबददी रिजेक्ट तौरक्रे हाइबा वाफम फोंगदोर पगा लैख्रबनी अदुगा पाउसे असना आसाम की कासार डिस्ट्रिक्ट की नगद्री ग्राम पार्ट 2 दा लैबा मपाम दा मसानुपा का पुन लेबे एल बेलारनी की टेलीफोन दा साना की वरी दगी ngasi पाव लेंगा की मैकेदी की करिगुंबा मखल अमाते की मतिंग फंगजे हाइनि फोंदोरखिबनी मा की मपुरबे एल कमल बाबू की लंगना लंजिन खंत्रबसु महकना लै मखुंगी आर्मी कैम्प दा संगबदा तोंखिबा होंडा एक्टिवा MN01N 7723 अमसुंग महकना सिनकिबा मोबाइल फोन फावबो फंगहनबिबा ngamdri haina फोंदोरखिबनी Elon Musk US दा मिखल थेंगनाबा यारोय अमेरिका की प्रेसिडेंट डोनाल्ड ट्रम्प ना बिलियनियर इलोन मस्क अमेरिका दा मिखल थेंगनाबा यारोय मरमनि महक अफ्रीका दगी हौरखिबा मियोय अमनि हाइना फोंदोरखरे हाइदी इलोन मस्क की मायोक्ता डोनाल्ड ट्रम्प ना फोंदोरखलिबा वाफम असे हंदक इलोन मस्क ना अमेरिका पार्टी हाइना खंगनाबा पॉलिटिकल पार्टी अमा सेमगतलुबदगी फोंदोरखिबनी अदुबो हौजे इलोन मस्क ना अनौबा पार्टी सेमगतपगा लोइनना अमेरिका की अनौबा सक्लोन अमा होंदोकपा ngamnabagidamak miyoy kaya party sida yawhannabasu honnakre haidi US na tamthiraba makhalgi AIM 120 di missile Pakistan da piraglagani tabadagi India gi luchingba sing tawfam khangkidre US na tamthiraba makhalgi AIM 120 di missile Pakistan da piraglagani tabadagi India gi luchingba sing tawfam khangkidre haina report amana phongdokrakli ningsingba yabadi Pakistan gi Air Force ki Air Chief Marshal Zahir Ahmad Barbar Sindhu July anida America da chaluraba matungda tamthiraba makhalgi AIM 120 di haina khangnariba
Misal asi Pakistan piraklagini haina thajaba pirakibani handak Pakistan malemgi tongan leibak-singdagi langi khulai lepa leitana leisilaba honarakliba asi May thada Indian Operation Sindur changthaduna angakpa mawongda landaduna paksana manghan tahankiba adudagi mipairakpana langi khulai sing asi leisinba horakibani hairi panba yabadi China gi langi khulai matik chana leiri haina napal tawramba Pakistan India na kapsilakiba misal sing China gi air defense system na so kariguma makhal amatagi defense tawba ngamkhidabani maduna maram oiraga Pakistan gi luchingba singna China gi langi khulai singda thajabagi chang hantharaktuna America Turkey amadi atay atopa leibak singdagi langi khulai leinaba tharanglakibani hari Amaramda Pakistan gi Army Chief General Asim Munirna Jet 10 Ami haina khangnaba helicopter Pakistan da deploy tawba hokre China gi langi helicopter Jet 10 ME leiriba se handak India na matik meai leiraba langi helicopter Apache leiduna deploy tawkiba aduna chawba maram ama oiri report sigi matung ina China gi Jet 10 ME hariba helicopter asi Jet 10 helicopter dagi anawba advance oiraba langi khulai amani haina su report asina makata na phongdurakli Indonesia da mai gi ching pokhairakpadagi flight servicing cancel tawkre Indonesia da mai gi ching pokhairakpadagi chawrakna kilometer 19 lompak sanamari yauraba uful sing paithorakpada maram oiraga international amadi domestic flight servicing cancel tawkre hari report asigi matung ina Indonesia gi Bali da leiriba maming leiriba island amada leiba mai gi ching adu pokhairakibani Mount Leotobi haina khangnariba mai gi ching asi meter 1584 rom wang chingni mai gi ching asida itatta na pokhai bigi thodok thoktuna lakhibani Indonesia gi geology agency gi head oiriba Muhammad Wafif na phongdorakpagi matung ina yamna tamthina pokhairakhiba du da hojingmakki oina so apan amadi misi mina yaudre haidi China gi fighter jet J-35A Pakistan na lairaroi Pakistan gi Army Chief General Asim Munir na America gi khongchat halakraba matungda China gi stealth fighter jet J-35A lairaroi haina phongdorakpadagi China gi luchingbasing angakpa faunakre haidi Panba yabadi Pakistan na China gi matik mayai leiraba stealth fighter jet J-35A leigani haiba wari sanarambani adubu ikhang khangawdana Asim Munir na China gi fighter jet adu lairaroi haina phongdorakhibani Pakistan gi honglakliba mawong matau aseda China na kham thengna saubusu faukre Pakistan na China gi langi khulai da thajaba mangkhriba asi handak India na operation sindur chathaduna misal kaya kapsin khiba matamda China gi khulai sina mai pakna ngakthokpa ngamkhidabadagi China bu Pakistan na thairakpani hari Assam da class 9 gi mehere ama mathanta sijaramle Assam gi Tinsukia district da class 9 tamlibi nupi macha ama oza amana hanjin sexual abuse chathabadagi mathanta sijakre haina police ki paw amana hari Paw sina makha tana hai mahangna mathanta sijabagi maram pi balamai mari panba cherol ama police na phanglei cherol asi gi matung ina mangonda sexual abuse chathakeba thawong adu oja ahumna kupsinduna thamnaba hotnai haina maral siri thawdo asina maram oiraga Assam pumnamakta chawna ungkhatnaba leire subnagi chahi 13 khakta ngairiba class 9 tamlibi mehere asi mahaki ojana molest tawki police ta pisin kiba FIR gi matung ina mahaki oja biku Catherine ahanba oina me thada mahakpu otnaiki matungda June thada Sassinnaba honarambani haukiba May 2026 ta Catherine soft drinker da sleeping pill hapchilaga mehere adubu pithakkibani matam aduda atai mehere singdi mayumda chatnakhrabani nupi machaduna haukiba June 3 da mathanda Sassinnaba honaki adubu mahak hospital da pukhatuna laikannabadagi kanbangam haukibani nupi machadugi imung manungna Dola police station da FIR ama file tawbadagi pokso eki makhada oza adubu June 13 da fakhi adumoinamak nupi macha adu anirik suba oina June 3 ta mathanda Sassinnaba honabadagi life kannaba ngamdana sikhibani nupi macha asigi mabungna oza asigi mathakta atopa FIR ama so haukiba numaijing numita file tawkhibani Assam gi social organization kayana oza adubu khudam changdam oiba yabadandi pinanaba demand tawnarakli Israel da surrender tawroi haina Hezbollah gi chief Naim Qassem na akiba leitana lauthorakre Iran Hamas Hezbollah ga hokiba chahi kaya gi mamangdagi lan sokna duna lakhiba Israel ngasi su lan tawbagi pen banaidre Israel na chatharakliba thawong asida pendraba Hezbollah gi chief Naim Qassem na kaidawnungda Israel da surrender tawroi haina akiba leitana lauthokre Panba yabadi Israel amadi Hezbollah anigi marakta akanba mawngda lan soknarakhibadu ceasefire chatnaduna tha kharadi lepkhrabani adubuna hongnana Israel amadi Hezbollah anigi marakta attack chathaba hawrakhibani Thawongsing asidagi Hezbollah gi chief Naim Qassem na Israel da surrender tawroi lan soknakhigani lauthorakhibani haidi
Typhoon Danasna Taiwanda amangata thohankhre. Typhoon Danasna Taiwangi kha thangba saruksinda ngasi anganba ayukta akanma nonglai nungsitka loinana humjilakpadagi mioi ani siankibaga loinana chamangagi mathakta soapan nanghankre. Taiwangi mikungna taba nongchup thangba samudra khongbanda humjilakhiba tamthiraba nonglai nungsit aduna mafam adugi mahausagi punsida chawna akaiba pire hari. Pacific Ocean dagi humlakhiba kanba nungsit aduna Taiwangi chingjawgi saruksing fauduna laklaga mi kungna taba mafam aduda chawna kaiba pikhibani pungda kilometer chaniga kun lom yangna sitkiba nungsit aduna maram oiduna leiba adugi lalon itiki thabak singda chawna akaiba pikhibaga loinana school singda thongluna ki hari. Leiba adugi kha thangba city ama oiriba Thainanda Typhoon Danasna humlakhiba kanba nonglei nungsit aduna electric pole sing humdokhibaga loinana laisang kayagi thongjaw singsu chawna amangata thohan ki hari. Typhoon Danasna maram oiduna mafam aduda leiriba yum lak tare lomda mai fangdabagi loinana international amasung domestic flight chahumgi mathakta mathau lepki hari. National Fire Agency na phongdorokpagi matungina sikhiba mioi ani adugi manungda amadi achauba upal amana nanduna sikhibani hari. Atopa mioi amana electric fangdabadagi sorhonba waduna sikhibani hari. China gi nongpok thangba sarukta leiba Zhejiang province tasu Typhoon Danasna sohalakpa yabagi akiba leibana lokhatpa yaba cheksin thorang kaya lokhatkre hari. Israel na Yemen gi hithangphamda landakre. Israel na Houthi militant singda target tawduna Yemen gi hithangpham ahum amasung power plant amada landa chathakre haina Israel gi military na phongdorakre. Israel na Yemen da tha amaro masida landa chathakiba matungda handaki asina na hongnangna ahanba oina landa chatharakpani hari. Israel na chathakiba landa adu Yemen gi Hodeida Ras Isha amasung Salif port singda chathakibani. Ras Kantif power plant tasu Houthi singbu target tawduna hanna Israel landmina attack chathakibani hari. Houthi militant singna kumja 2023 da fajinduna Ras Isha sporta thamliba Galaxy Leader ship tasu target tawduna landaki hari. Houthi gi terrorist force na Galaxy Leadership asida radar system sing khinduna makhoigi mathakta Israel na landarakpada ngakthongnaba chaksin thorang lokhatuna leirakhibani. Kumja 2023 gi October da Gaza gi lan haurakhiba matam tudagi hauduna Iran na tengbangba Houthi militant singna Israel tamna misal kapsinduna landabaga loinana malemgi lalon itikta akaiba pinabagi damak Red Sea fauduna chaliba jahaz singda attack chathaduna lakhibani. Houthi militant singna Israel amasung Red Sea da chathok chashin tawriba jahaz singda landa chathariba adu Israel na Hamas landabada asi na yauraba Palestinian singbu ikai khumnaba utpagi thawongni hari.